Shikhong Sekmai Manipur ki manung channa Thawal district ki manungda ingna sikna leiba khullamani. Shikhong bazar natraga piktakna leihoba Shikhong kaithelna Shikhong Sekmai amasung manak nakpada khunda minariba Manipur ki yelho phurup singi maru oiba lalon etik tofam ama oire. Demographics ki matangda chaurakpa ama panjarabada 2011 gi India census ki matung inna Shikhong Sekmai da chaurakna miyoi 7390 lei haiduna census ki data da phongki. Masida nupa gi mikokna 49% aduga nupi gi mikokna 51%. Laik laishu haiba amasung tamba gi changda literacy rate of 69.68% oiki. Adubu data asimak 2011 gi data oibana ngasidagi chahi 13 gi mamangi record amadi oi. Nungaiba mana April 8 2015 da saba loisinduna mathau hokhiba Nongpok Sekmai police station su 2020 chahida Bharat ki khwaidagi phaba police station ni haiduna matam adugi Bharat ki union minister Amit Shah na online da pangthokpa thoram amada police station asigi station in charge inspector Kaisham Prem Kumar mangangda trophy piduna igai khumnaba utkhiban ingna chikna leiriba Shikhong Sekmai gi lamne Shikhong Sekmai yaunabagi maru oiba lambi oina Imphal dagi Thawbal Maikai da laklabada Thawbal dagi Yaripok tamna laklaga Yaripok dagi Nongpok Maikai pangna laklaga Shikhong Sekmai yaubigani Hairap manaba lambi ama oina Charangpat phawduna laklabasu isam khunau lalaklaga Shikhong Sekmai asumak thengnabiragani Arapa oina haijarabada Imphal dagi Shikhong Sekmai phawba lakpagi arapa asi chaurakna kilometers kuntra manga muktani